아이, 로이드리버네. 로이래. 타고이기 루홍마 ꯆꯠꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯍꯦꯛ 우ꯕꯒ ꯄꯪꯀꯞꯇ ꯀꯞꯇꯧꯔꯤꯅꯤ ꯇꯧꯔꯤꯁꯦ. 마이 아옹온디 ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯦꯗꯅ. ꯀꯔꯤ ꯀꯥꯏꯒꯦꯅꯦ 시보? 마쿠라두나 다이나기 마빠두던 오이제게 하이브두다. 아두다기 마코이 수망도 홍은버니. 나트라디 마쿠라두 레름드라디 수망시대 이제 짜오는 홍은버이 아이드나. 아이나디 뭐 빠봉기 와칼론도 강다바니나 이보 토이시 셈비니나 하이루리바. 아이. 아두기라. 아이나 라이카이니 아가 빵톡 볶음이다 마나 완타 그립도. 마니. 누밋 까야니노 마나 싹 통보다 찡 짱할람이도. 호이니. 마나 짤람다이 농발인데기. nga thongbagi moro khusado imai pema maning mamang pumcha hek sabani ne ai mama ibu thoise aphabani pani ne asi thago yesidi khangni ne nang na cha nu pi sidi khangde ne 숨 레미나라가 강제라이시디 마바니나 누시바 와리 사바 아이코이 아니나 미ttagi pi hek taba makai tari ngasido itha hek thajadana zamina khredana sia hoini he isana mau oiramne gi wakhanda babu ma gong te koiba chacharuge kaka o tapna sum nungsina jara isidi hey 마시에 타고이기 홍보 샷레나 하이라무 소 탐방과도 다무 이해 가오부 가오인히 폰 떨어가 암다 하이람게 아이 라오 팅기니 할로 헤이 짜뚜안 따이마 탱오이바 할라니 아이 누빠가 꼬이바 짭미나버시부 숨빠나리세 개기노바 야래 탐모 할로 그 감이 시계긴. 너희가 나가다노 Pipi si kanano? 마이기. Maigi di. 아이게 보기 맞자네. Nang namigi bimdali silaga. Nupim cham ki pusimangan dito isa kaino. 마기 본시대 나 그리고 뭔가 가요 비기트리. Hoy. Nang yumdo tatok tu na sat kaya hebra saloy hebra. 가기 너희 파리세 타도 가기 너희 파리세 타도 나 거달르노 나 도와이 망성이
너 그만해봐. 너 도와이망세. 앞에 좀 활려봐. 자크로 봐. 시바 다리봐. 자크로 엄다. Nang pele ba natro? Problem lai buga phone ita toro. Punsi se nang gidam ta katho bane. 해봐. 잘로. 너희 강리 너희 앵어 너희 딱 도개봐. 속브라. Ê, mama, mama, nang cài lấy cái này. ꯑꯣ ꯇꯥꯔꯦ ꯇꯥꯔꯦ Lâu nè, xí lâu nè. ꯀꯩꯗꯧꯔꯒꯦ Ê, nè, mà thắc cà rô. ꯀꯥꯔꯨꯏꯌꯦ ꯅꯆꯥꯅꯨꯄꯤꯅ ꯏꯃꯥ ꯈꯣꯏꯅ ꯑꯅꯧꯕꯤꯒꯤ ꯀꯥꯗ ꯄꯪꯆꯪꯗ ꯆꯪꯉꯛꯏ ꯅꯨꯡꯉꯥꯏꯇꯦ ꯏꯀꯥꯏꯖꯩ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯅꯣꯏꯅ ꯃꯧ ꯑꯣꯏꯍꯜꯂꯗꯥꯏꯅꯦꯅ ꯑꯁ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯃꯥꯏꯒꯁꯦ ꯏꯆꯞꯃꯨꯛ ꯉꯥꯡꯉꯤ ꯀꯥꯏꯕꯅ Mi nꯧꯔꯤꯉꯩꯗꯨꯗ ꯆꯪꯁꯜꯂꯨꯔꯗꯤ ꯅꯆꯥ ꯍꯥꯏꯔꯤꯗꯨ ꯆꯨꯝꯗ꯭ꯔꯣ? ꯍꯣꯏ, ꯅꯆꯥꯅꯨꯄꯤ ꯀꯨꯝꯃꯛꯏ. ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯅ ꯃꯧꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯂꯗꯅ ꯆꯥ ꯄꯨꯊꯣꯔꯛꯑꯦ ꯑꯝꯇ ꯌꯦꯡꯉꯣ 이마, ꯍꯥꯎ 바보. 하우네, 하우네. ꯆꯥꯛ ꯂꯥꯝꯃꯁꯨ ꯐꯣꯟ ꯑꯗꯨꯝ ꯇꯧꯕꯤꯔꯣ. ꯃꯊꯛꯇ ꯀꯥꯔꯛꯀꯅꯣ. 이카이제예요. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ Music play mode. 나 ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ? ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯁꯤꯗ ꯂꯩꯔꯦꯀꯣ. ꯉꯁꯤꯗꯤ ꯗꯥꯅ ꯄꯥꯝꯕ ꯏꯟꯖꯥꯡꯗꯣ ꯊꯣꯡꯉꯕꯅꯦ. ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ. ꯑꯗꯣ ꯇꯞꯅ ꯍꯩꯖꯔꯛꯁꯅꯤꯗ. ꯆꯥꯛꯇꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ. ꯑꯩꯅ ꯗꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯄꯦꯟꯗ꯭ꯔꯕ. Hey, mama, ꯂꯥꯎꯅꯦ. 이마가 바보문에디 ꯍꯩꯃꯥ ꯑꯩ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇꯦꯅ ꯑꯃꯨꯛ ꯉꯥꯡꯅꯤ. ꯗꯥꯅ ꯈꯔ ꯇꯝꯕꯤꯌꯣꯕ. ꯇꯥꯎꯅꯦ. ꯂꯥꯛꯑꯣ ꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ. ꯑꯩ ꯅꯥꯀꯟꯗ ꯂꯩꯒꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯗꯥꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. Mama, ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯔꯟꯗꯤ ꯑꯉꯥꯎꯕꯤ ꯑꯁꯤꯅꯤꯅꯦ. ꯁꯤꯗ ꯇꯥꯅꯅꯕꯅꯤꯅꯦ ꯑꯩꯅ ꯏꯀꯥꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯤꯕꯗꯣ. ꯑꯦꯛꯖꯥꯝꯗ 3rd ꯗꯤꯕꯤꯖꯟꯗ ꯂꯥꯛꯍꯜꯂꯤ. ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯥꯛꯑꯒ ꯏꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯥ ꯀꯠꯍꯜꯂꯤ. ꯑꯉꯥꯡ ꯇꯥꯅꯤꯍꯦ ꯑꯩꯗꯤ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦꯗꯅ. ꯈꯪꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ
ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯕꯛꯇ ꯃꯄꯨ ꯃꯥꯅ ꯑꯐꯕꯇ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯅꯪ ꯀꯩꯗꯧꯉꯩ ꯆꯠꯀꯅꯤ ꯅꯪ ꯀꯁꯥꯔꯗ ꯀꯩꯗꯧꯉꯩ ꯆꯠꯀꯅꯤ ꯅꯪꯅ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯒꯗꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩ ꯀꯁꯥꯔꯗ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨꯗꯒꯤ ꯅꯪ ꯁꯣꯟꯍꯜꯂꯣꯏꯗꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯥꯝ ꯋꯥꯍꯜꯂꯦꯕ ꯗꯥꯏꯃꯟꯅ ꯅꯪ ꯆꯠꯈ꯭ꯔꯕ ꯍꯪꯕꯗ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯪꯉꯣꯟꯗꯕꯨ ꯀꯌꯥꯝ ꯀꯩꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯅ ꯎꯔꯤꯁꯤꯗꯤ ꯑꯣꯏꯗ꯭ꯔꯤꯁꯤꯗꯤ ꯏꯃꯥ ꯏꯄꯥꯅ ꯉꯥꯏꯁꯟꯗꯣꯏꯁꯤꯗꯤ ꯑꯆꯣꯠꯄ ꯅꯥꯄꯤꯗ ꯂꯥꯃꯩꯅ ꯁꯟꯗꯣꯛꯄ ꯍꯧꯅꯗꯦ ꯑꯣꯏꯗꯕꯗ ꯑꯣꯏꯕꯅꯦ ꯍꯥꯏꯖꯤꯟꯒꯅꯨ ꯍꯥꯏꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯂꯥꯟꯅ ꯇꯝꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯍꯤꯡꯃꯤꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯌꯥꯝꯅ ꯀꯥꯏꯌꯦ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯗꯤꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯂꯨꯔꯛꯀꯅꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯍꯥꯏꯔꯒꯦ ꯀꯥ ꯁꯣꯂꯣꯟꯕꯁꯤ ꯇꯧꯕꯤꯌꯨ ꯅꯪꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯅꯪ ꯍꯥꯏꯗꯣꯏꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯎꯅꯦ ꯍꯥ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯕ ꯑꯩꯅ ꯍꯥꯏꯒꯅꯤ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯂꯩꯕꯗꯤ ꯆꯥꯊꯣꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯦꯅ ꯍꯥꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯆꯠꯆꯕ ꯇꯥꯍꯜꯂꯣ ꯍꯥꯏꯕ ꯅꯪꯅ ꯆꯠꯆꯔꯒꯦ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯪ ꯅꯪꯅ ꯍꯥꯏꯔꯤꯕ ꯔꯤꯇꯥꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯊꯧꯖꯥꯜ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯅꯤꯅꯦ ꯑꯣꯖꯥ ꯑꯗꯨꯝ ꯀꯧꯁꯤꯔꯥ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯃꯛꯅꯤ ꯑꯣ ꯑꯣꯏꯕ꯭ꯔꯥ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯈꯨꯔꯥꯇꯣꯟꯅ ꯂꯨꯍꯣꯡꯕꯗꯨ ꯁꯤꯟꯖꯔꯕꯁꯨ ꯑꯆꯪꯕ ꯄꯨꯝꯅꯃꯛꯇꯤ ꯄꯥꯕꯨꯡ ꯊꯧꯖꯥꯜꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯒꯤꯔꯥ ꯅꯪꯅ ꯏꯀꯨꯕꯣꯛ ꯀꯧ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯤꯡꯒꯧꯁꯤꯡꯁꯦ ꯑꯃꯠꯇ ꯍꯣꯡꯗꯣꯛꯆꯅꯤꯡꯗꯦ ꯑꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯅꯪ ꯄꯥꯝꯕꯒꯤꯅꯤꯅꯦ ꯑꯩꯅ ꯅꯪ ꯂꯧꯕꯁꯦ ꯊꯒꯣꯏ ꯇꯥꯛꯄꯤꯌꯣ ꯅꯪꯗꯧꯅ ꯑꯩꯒꯤ ꯈꯣꯡꯎꯞꯁꯤꯁꯨ ꯊꯝꯒꯗ꯭ꯔꯥ ꯑꯩꯁꯨ ꯊꯝꯃꯤꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯣꯡꯎꯞꯀ ꯅꯨꯄꯥꯒꯤ ꯈꯣꯡꯎꯞꯀ ꯍꯨꯛꯇꯣꯛꯄꯁꯤ ꯅꯨꯄꯥꯒꯤꯈꯔ ꯋꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯅꯕꯤꯅꯤ ꯑꯣꯏꯕ꯭ꯔꯥ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯁꯦ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯐꯣꯂꯣ ꯇꯧꯕꯗ ꯈ꯭ꯋꯥꯡꯁꯦ ꯈꯔꯗꯤ ꯋꯥꯕ 아이, 김지혜. 짱우. 안 거리노? 지도 밤무. 나마 고에 상곰 세면 김니. 아이, 김지혜. 싹가도 싸르가네. 농아이는 한고. 이거 보고자 싹디 고는 묵 락보다 짜저러게 아이, 김지혜. 보자 타고 이시 레미나부 농아이브라 하. 너 샤나비디 깜다위. 나마나 빠가디 루나 떠브라 하. 이거 보자 아. 타고 있는 퍼버시 망원다 아사오기 미hul 아무도 야우다봐 아. 녹패 타박까지 빡쳐도 수이 아. 아이슈 마나 하이파 얌나 일레다 이샤는 농원도 거리 하리바. 넌너 거리 일리바. 쿠다이 셸가 리트는 짱우 하. 이로 루드러버디 짝 잡아 야때 라이 쿠름드나 타박 자톡바 야로이 라이디 거리 거름이바. 이거 보자 이몽시 라이 얌나 레르메다
ไอ้ค่อยกี่อีปู่อีป้าน่ะชัวมาแต่ตักพี่ตะป้าลอยไม่อ้ามาไอ้บุ้งสิเลยรำไม่เนี่ยจ้า kari kari lai no hai bani ne kip je เลยมาเรียนชีดบี ah ลายนิ่งถูกชนะมาฮียันนะครับปกดาบี ah ชายินโปลีบีกูบอกมีกลายก็ต้องเลยมีนั่นเป็นต่ออีโคลจะเปโตรลิงจัดปลายมาสุดเลยเนี่ย อีโคลก็เป็นลายไฮพระอะไรทวักลายไฮพระไอ้ยามเครต่อ อะไรมามิ่งร้อยเก่าเลยต่อใส่กูบอก adu dia kip je inoi ge amen du dia to ก็ได้ตะกี้อามีนดีมาหน้าหายไปแล้วเห็นปักเจอเลยต่อ adu ni kip je taibong mapu hai bu sidine loina mana bani culture semi ba mafam natraga mingthondo adu tani khenari ba hingmin na ba hai bu sidi manada ba culture mayam do respect tawmin na ba duni ko nang kaurano thank you sir โอ้ใส่กูบอก 타고이 나올라. 호 이마 이베마. 세세세 상곰씨 닥치고. 삐삐삐 비에마 윰 빨라바 하이베시디네. 윰기 칸가다바니고 윰기 미웨싱도 야나나바 짝가다바니고 호 이마 이베마. 노이부 이보 토이가 이자 톰비가 오나 키가드라. 하 우나로 이마 이베마. 하우직티 마코이쇼 그나암다 우나닝다바 마담니. อาชีพมันจะจุ่มมีไม่เป็นมาไอ้คนชูมีกันน้ำตัวอุ่นจะนิ่ง 카이누 낭강이드보. นั่งเลยให้ 이카이죠 이마. 티다 노이 바봉기디 후직시 कार थौबिनाबा लेत्रेदो ननाव नुपी इजातोनने इबो थोइबु पुरगा पंगचात चले हलकलगनने मथक्ता अदुम काखखरनी से जा इसिंग थोंबो फावबने इमान अयाम्बा लोइना तौरबने 이마 이베마. 빠봉. 꿈기 꿈하이 쿠딩기. 윰시다 이빠 모이자기. 나 자기 아와 누가이 바오다. 사룩 야비오 하이자닝도나 락사바니. 에이 앙아우비 까리기 까피노 이빠부 징나브라냐 에이 앙아우비 이빠부 타죠 뭉시나시 힝민나시 하이버 파우젤다 나 멘션바 미삭도 이빠나 떼고 아이네 복셔러버슈 할라키드르바 이샤 싱아두나 아이기 타모예세 레깡 라오헬레 ngashidi angawi nangna napamni khanna lakpa sidade laikang la oiruba thamoye se nungsibagi shau thoene 빠봉. 이붕어 깁진 이자세 이자 타고이세 누시네 로이나 비우고 나코이 싱기 ꯆꯠꯅꯕꯤꯁꯤꯡꯗꯣ ꯈꯪꯅꯅꯕ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯆꯥꯛꯀꯧꯕꯤꯒꯦꯀꯣ 이마. kapkanune angawi หัวใจกูบอกไอ้กิมไม่ใช่ชูเชื่อต้องถอยเด้อ tida angawi sidia nuôi nè ba nè cái nào cả thuê thì chum ro Kana haibadutiya. ơi ya lại đôi tay nè Adu maminggi wani. cái nào bu mà mình cắt bây giờ ro Mana chacharage hairdinya. Adum chacharaga loirni. à tụi đi ma cái gì cái lấy Haujiksune ima ipaga khangantabine. Solo laga kada thamin. à tụi đi nâng ngựa xe nè nêu đi thang bu ta này khang ra Nangamgadra do. why not cái gì cái mồi nêu đi thang bu bê se sagun tàu bu coi ꯊꯦꯡꯉꯦ ꯄꯣꯊꯥꯕꯤꯕ ꯌꯥꯔꯦ
ꯆꯪꯕꯤꯔꯛꯑꯣꯗꯅ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ 이집시 ꯍꯨꯏꯁꯤꯅ ꯃꯤ ꯂꯥꯛꯄꯗꯧꯅ ꯍꯦꯛ ꯍꯦꯛ ꯈꯣꯡꯕꯁꯦ ꯇꯨꯝꯊꯕ ꯌꯥꯗꯦꯅꯦꯍꯦ ꯆꯣ ꯅꯪ ꯄꯣꯊꯥꯖꯔꯨ ꯍꯌꯦꯡꯕꯨꯗꯤ ꯁꯤꯟꯃꯤ ꯈꯔ ꯂꯥꯛꯑꯅꯤ ꯍꯥꯏꯔꯛꯏ ꯒꯦꯠ ꯁꯣ ꯂꯣꯜꯂꯤꯁꯤꯗꯤ ꯀꯅꯥꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯨꯔꯥꯟꯕꯅꯕꯨ ꯆꯪꯒꯦ ꯌꯥꯎꯅ ꯆꯪꯉꯛꯑꯕꯗꯤ ꯁꯣ 10 ꯂꯣꯜꯂꯕꯁꯨꯅꯦ ꯐꯛꯀꯥꯏꯔꯒ ꯆꯪꯉꯛꯀꯅꯤꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯉꯥꯛꯄꯤꯅꯕ ꯃꯄꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯅꯃꯥꯅ ꯆꯥꯅ ꯈꯪꯗꯦꯅꯦ 이보ꯊꯣꯏꯅ ꯃꯊꯛꯇ ꯂꯩꯔꯤꯕꯁꯦ ꯅꯆꯥ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ ꯃꯥꯟꯗꯦ ꯅꯪꯗꯤ ꯅꯆꯥꯅ ꯃꯊꯛꯇ ꯀꯥꯔꯛꯀꯅꯨ ꯍꯥꯏꯕ ꯄꯥꯎꯗꯨꯗꯅꯤ ꯑꯩꯉꯣꯟꯗ ꯇꯝꯃꯤꯕꯁꯦ ꯑꯩꯕꯨ ꯀꯥꯍꯟꯗꯅꯕ ꯍꯣꯠꯅꯕꯇꯅꯤ ꯅꯪꯒꯤ ꯅꯊꯧꯁꯤ ꯆꯪ ꯅꯪ ꯄꯣꯊꯥꯖꯔꯨ ꯍꯩ ꯀꯩꯅꯣ ꯀꯅꯥꯅꯣ ꯗꯥꯏꯔꯦꯛ ꯑꯦꯟꯇ꯭ꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏ ꯍꯥꯏꯅꯨꯡꯁꯤꯅ ꯌꯨꯝ ꯉꯥꯏꯔꯣ ꯍꯨꯏꯗꯧꯅ ꯇꯣꯂꯣꯞ ꯈꯔꯒꯤꯗꯃꯛ ꯑꯣꯜꯋꯦꯁ ꯑꯝꯇ ꯅꯨꯡꯉꯥꯏ ꯂꯩꯁꯨ ꯌꯥꯗ꯭ꯔꯣ ꯆꯠꯊꯣꯛ ꯍꯟꯒꯣꯏꯗ ꯍꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯋꯥ ꯉꯥꯡꯗ꯭ꯔꯣ ꯆꯤꯃꯦꯟꯗ꯭ꯔꯣ ꯍꯦ ꯅꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ Isaton, I'm coming. Yes, what's it, boy? Isaton, tan. Diamond! Kay lay. Nuôi Diamond to kay no? Hakong nè. Sige yema. Se, 피시네네. 아이 진짜 punjilage. Nangna punjilba manaba. Aduga nareng jumdane aise hapaga puro. Khongje print kaur. Okay, baby. Come on.
ꯀꯩꯗꯧꯉꯩ ꯆꯠꯀꯅꯤ ꯅꯪ ꯀꯁꯥꯔꯗ ꯀꯩꯗꯧꯉꯩ ꯆꯠꯀꯅꯤ ꯌꯥꯝ ꯐꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯅꯣꯔꯃꯦꯜꯅꯤ ꯁꯥ ꯌꯥꯝ ꯐꯒꯠꯂꯦ ꯑꯗꯣ ꯗꯤꯁꯆꯥꯔꯖ ꯇꯧꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ 이보토아 이샤 이보토이디 나만 샤는 딴토크라본 나더라 에이부 간비람바 이샤 이보토이 너희는 딴토크라본 나더라 ꯅꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯕꯗꯤ ꯃꯤ ꯅꯦꯛꯇ꯭ꯔꯕꯁꯨ ꯃꯈꯨꯠꯃꯛꯅ ꯑꯩꯕꯨ ꯍꯥꯠꯂꯨꯔꯧ ꯍꯥꯏꯌꯨꯅꯦ ꯀꯧꯔꯛꯑꯣ ꯅꯆꯥꯅꯨꯄꯤ ꯀꯧꯔꯛꯑꯣ ꯀꯧꯔꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯁꯨ ꯅꯆꯥ ꯀꯪꯈꯠꯄ ꯄꯥꯝꯃꯤ ꯅꯪꯅ